ꯆꯠꯄ ꯌꯥꯒꯗ꯭ꯔꯕꯅꯦ ꯌꯥꯅꯤ ꯆꯨꯝꯕ꯭ꯔꯣꯏ ꯀꯣꯛꯄꯤꯁꯤꯕꯣ ꯆꯨꯝꯃꯤ ꯄꯟꯕꯩ ꯇꯥꯏꯞ ꯇꯧꯋꯤ ꯀꯟꯕꯩ ꯀꯧꯕꯣꯏꯒ ꯃꯥꯜꯂꯦ ꯀꯣꯏꯕꯤꯕꯒ ꯃꯥꯟꯗ꯭ꯔꯣ ꯑꯕꯨꯂꯤ ꯏꯕꯥꯅꯤꯁꯦ ꯁꯤꯗ ꯇꯁꯨꯒꯨꯁꯦ ꯍꯦꯛꯁꯦ ꯇꯧꯕ ꯑꯗꯨꯒꯤ ꯇꯁꯨꯒꯨꯁꯦ ꯍꯦꯛꯄꯅꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯑꯩ ꯁꯤ ꯄꯨꯟꯁꯤ ꯑꯝꯇ ꯇꯣꯡꯗ꯭ꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯇꯁꯨꯒꯨꯁꯦ ꯍꯦꯛꯄ ꯑꯃ ꯂꯩ ꯑꯗꯩꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛꯅꯔꯨꯗꯣꯏꯁꯦ ꯊꯥꯗꯒꯗꯧꯔꯤꯕ ꯃꯌꯥꯝ ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯕꯨꯂꯤꯒ ꯑꯗꯨꯀꯥꯟꯗ ꯁꯣꯝ ꯆꯪꯉꯒ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯗ ꯃꯥꯜꯂꯦ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯦꯛꯈ꯭ꯔꯕꯅꯦ ꯆꯥꯎꯕ ꯍꯦꯜꯂꯔꯣꯏꯗꯣꯏꯖꯥꯠꯂꯥ ꯀꯥꯏꯅꯣ ꯁꯤ ꯍꯦꯜꯂꯔꯣꯏ ꯐꯛ ꯀꯟꯗꯔꯣ ꯑꯅꯤ ꯀꯦꯟꯈ꯭ꯔꯕ ꯍꯥꯟꯅ ꯂꯣꯏ ꯀꯟꯗꯈꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯂꯩ ꯍꯦꯜꯂꯔꯣꯏ ꯁꯤꯗꯤ ꯂꯣꯏ ꯂꯤꯔꯕ ꯉꯥꯛꯇꯅꯦ ꯇꯞ ꯂꯣꯏꯁꯤꯜꯂꯛꯑꯕ ꯂꯣꯏ ꯐꯪꯖꯜꯂꯛꯏ ꯁꯨꯝ ꯃꯃꯥꯡꯗꯗꯤ ꯑꯃ ꯆꯥꯛꯍꯥꯎꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯃ ꯈꯤꯇꯪ ꯗꯥꯔꯛ ꯑꯣꯏꯕꯗꯣ ꯑꯗꯨ ꯄꯥꯟꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯦꯗ ꯑꯕꯨꯂꯤꯅ ꯇꯁꯨꯒꯨꯁꯦ ꯃꯥꯅ ꯈꯔ ꯍꯩꯌꯦ ꯀꯛꯄꯁꯦ ꯑꯍꯨꯝ ꯐꯖꯩ ꯆꯥꯎꯋꯦ ꯐꯖꯔꯤ ꯑꯕꯨꯂꯤ ꯐꯖꯔꯤ ꯑꯁ ꯃꯔꯤ ꯋꯥꯏꯜꯗ ꯍꯧꯕ ꯇꯁꯒꯨꯁꯁꯦ ꯋꯥꯏꯜ ꯑꯣꯏꯅ ꯍꯥꯎꯋꯦꯗꯣ ꯋꯥꯏꯜ ꯇꯦꯁ ꯑꯃ ꯂꯩ ꯋꯥꯏꯜꯒꯤ ꯇꯁꯒꯨꯁꯁꯦ ꯇꯥꯔꯛꯇꯦꯍꯦ ꯇꯥꯔꯛꯇꯦ ꯑꯁ ꯇꯥꯔꯦ ꯑꯕꯨꯂꯤꯒ ꯏꯕꯥꯅꯤ ꯀꯟꯅ ꯍꯧꯖꯤꯛ ꯀꯛꯊꯔꯤ ꯑꯩꯈꯣꯏ ꯑꯕꯨꯂꯤꯁꯦ ꯄꯣꯁ ꯇꯥꯕꯅꯦ ꯃꯌꯥꯝꯅ ꯄꯣꯁ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯦ ꯃꯥꯁꯦ ꯍꯦꯔꯣ ꯃꯥꯜꯂꯦ ꯍꯥꯏꯅꯕ ꯑꯕꯨꯂꯤ ꯍꯥꯏꯗꯣ ꯁꯤ ꯂꯩꯔꯦꯗꯣ ꯁꯤꯗ ꯁꯨꯝ ꯂꯩ ꯎꯕ꯭ꯔꯥ ꯎꯔꯕ ꯅꯪ ꯁꯣꯝꯗ ꯑꯂꯦꯗꯣ ꯇꯛ ꯍꯥꯟꯅ ꯀꯣꯛꯈꯠꯂꯣ ꯁꯣꯝꯗ ꯍꯥꯟꯅ ꯃꯥꯏꯀꯩꯗꯣ ꯊꯝꯃꯧꯔꯣ ꯌꯥꯅꯤ ꯀꯣ ꯑꯗꯨꯗꯤ ꯇꯥꯒꯅꯤ ꯇꯛ ꯍꯥꯟꯅ ꯀꯣꯛꯈꯠꯂꯣ ꯍꯥꯟꯅ ꯃꯈꯥꯔꯣꯝꯗꯒꯤ ꯀꯟꯅ ꯍꯦꯛꯊꯔꯤ ꯁꯣꯝꯗ ꯇꯁꯒꯨꯁꯁꯦ ꯃꯥꯅ ꯈꯔ ꯍꯦꯛꯄꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯃꯥꯅ ꯈꯔ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯇꯥꯈ꯭ꯔꯕ ꯀꯌꯥꯃꯨꯛ ꯇꯧꯔꯝꯕꯅꯦ ꯄꯥꯁ ꯑꯩ ꯄꯥꯏꯕ ꯌꯥꯏ
Vale, cowboy. Rồi thằng gì? Bro. Finish. Yummy. Xóa hình được vào đó. Đây là lùi tới gì Manipur nữa cả. Manipur là hai bên mặt ở đây này, hai bên mặt. Manipur đâu cũng tốt, có thể đâu mà Manipur là mình được. Cái này nhớ rồi, người ta đi tầm không được. Nhưng mà tầm đây cả phải sẽ lấy ngang đi nó đi. Không tàu. Dùng thì chủ lực as. Tàu rồi. Pulou é contado a fazer, não é? Santina por aí, do por aí, onde está, terus logo, né? Lá. Ora sa thơm này. Hả vậy? Cái nó cái thế sao mà sẽ 이건 không 넘어야 되겠다. 바로 들어가지 뭐. 우주 한번 보자. Mom cho mẹ nè. Aduga. Mang beri pala we do khoi tawe da bai ta so no ta gi jam yaw re. Ha, so so. Oi. So no ta. Aha. Rồi đó. Amo. Cô ra sao đâu? Không. Cô ra làm sai quá. Cô ra sao? Cô ra sao lo rồi? Nhưng thành cái lỗ sao rồi? Hi guys. Hai cái trong tôi sao nó sẽ gì đó. Hi guys.